ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯀꯤꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯂꯩꯀꯥꯏꯗ ꯃꯥꯏꯕ ꯄꯣꯂꯣꯏꯕ ꯅꯨꯃꯤꯠ꯫ ꯋꯥꯔꯤꯁꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯅꯨꯄꯤ ꯊꯤꯕꯗ ꯉꯥꯏꯔꯦ꯫ ꯕꯕꯥ ꯏꯃꯥꯁꯨ ꯂꯣꯏꯅ ꯁꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡꯗꯤ ꯌꯥꯎꯗ꯭ꯔꯤ ꯑꯩ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯆꯍꯤ ꯌꯥꯝꯂꯕ ꯈꯣꯡꯅꯥꯡ ꯂꯥꯏꯑꯣꯏꯔꯕ ꯑꯔꯤꯕ ꯈꯣꯡꯅꯥꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯗ ꯑꯊꯦꯡ ꯑꯔꯥꯛ ꯃꯤ ꯑꯃ ꯑꯅꯤꯇꯒ ꯇꯔꯤꯛ ꯇꯔꯤꯛ ꯂꯥꯜꯂꯒ ꯆꯠꯄ ꯉꯝꯅꯔꯝꯗꯦ꯫ ꯃꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯃꯥꯏꯕ ꯑꯃꯅ ꯅꯨꯡꯇꯤꯒꯤ ꯃꯥꯒꯤ ꯂꯥꯏꯁꯤꯡ ꯑꯗꯨ ꯀꯧꯊꯣꯛꯑꯒ ꯃꯆꯤꯟꯖꯥꯛ ꯇꯝꯂꯝꯃꯤ꯫ ꯃꯔꯛ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯑꯃꯅ ꯃꯥꯏꯕ ꯑꯁꯤꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯨꯔꯕꯗꯤ ꯃꯤꯑꯣꯏ ꯑꯗꯨ ꯑꯗꯨꯝ ꯍꯤꯡꯗ꯭ꯔꯦ꯫ ꯃꯌꯨꯝꯗ ꯌꯧꯔꯒ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯅꯥꯔꯒ ꯁꯤꯕ ꯑꯃ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯊꯣꯛꯀꯜꯂꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏꯁꯦ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯃꯔꯨꯞ ꯍꯧꯕꯗꯨ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯕꯒꯤ ꯆꯥꯛ ꯆꯥꯅꯔꯝꯃꯤ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ꯫ ꯃꯈꯣꯏ ꯌꯨꯝꯗ ꯂꯣꯏꯖꯕ ꯍꯥ ꯀꯥꯝꯕ ꯉꯥꯅꯨ ꯑꯅꯤ ꯍꯥꯠꯇꯣꯛꯑꯒ ꯑꯩꯈꯣꯏ ꯃꯤ 6 ꯆꯥꯛ ꯆꯥꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯁꯨ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯁꯨ ꯑꯣꯏ꯫ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯁꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯃꯥꯏꯕ ꯑꯗꯨꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯃꯥꯒꯤ ꯍꯦꯛ ꯍꯦꯛ ꯂꯥꯏ ꯈꯨꯔꯨꯝꯕ ꯅꯨꯃꯤꯠꯁꯨ ꯇꯥꯏ꯫ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯍꯧꯔꯛꯄꯗꯨꯗ ꯃꯥꯒꯤ ꯋꯥꯔꯤ ꯑꯃꯃꯝꯁꯨ ꯂꯣꯏꯅ ꯄꯨꯊꯣꯛꯅꯔꯛꯄꯗ ꯏꯃꯥꯟꯅꯕ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯇꯥꯎ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯁꯨ ꯑꯣꯏ꯫ ꯀꯥꯔꯣꯡꯒꯤ ꯃꯥꯏꯕꯗꯨꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯅꯨꯃꯤꯠꯁꯨ ꯇꯥꯏ꯫ ꯑꯗꯨꯅ ꯈꯔ ꯉꯟꯅ ꯌꯨꯝꯗ ꯍꯟꯅꯈꯤꯅꯕ ꯇꯧꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯥꯏꯕ ꯑꯁꯤ ꯀꯥꯔꯣꯡ ꯃꯥꯏꯕ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯥꯏꯕ ꯑꯁꯤ ꯀꯥꯔꯣꯡ ꯈꯨꯜ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒ ꯇꯥꯏꯅꯅ ꯂꯝ ꯑꯃ ꯂꯩ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛꯀꯤ ꯃꯥꯏꯕ ꯑꯁꯤ ꯊꯥꯏꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯍꯣꯡꯉꯛꯈꯤꯕꯅꯤ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯑꯗꯨꯝ ꯀꯥꯔꯣꯡ ꯃꯥꯏꯕ ꯍꯥꯏꯗꯅ ꯈꯪꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇꯒꯤ ꯏꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯣꯏꯅꯦ, ꯉꯁꯤꯁꯦ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯁꯨꯅꯤ꯫ ꯅꯈꯣꯏ ꯋꯥꯔꯤ ꯑꯃꯁꯨ ꯇꯥꯔꯕꯣ? ꯑꯗꯣ ꯅꯣꯏ ꯃꯤ ꯑꯇꯩꯗꯗꯤ ꯍꯥꯏꯗꯣꯛꯀꯅꯨꯀꯣ, ꯑꯩ ꯅꯈꯣꯏꯗ ꯇꯝꯃꯛꯀꯦ" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯀꯩ ꯋꯥꯅꯣ ꯇꯝꯃꯛꯑꯣ ꯇꯥꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯏꯄꯨ ꯂꯥꯗꯨꯒꯤ ꯃꯁꯨ ꯅꯨꯄꯥꯗꯣ ꯍꯟꯗꯛ ꯂꯩꯈꯤꯗꯕꯗꯣ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯅꯗꯤ ꯑꯉꯥꯡ ꯑꯗꯨ ꯕꯣꯟ ꯁꯥꯟꯅꯕ ꯍꯜꯂꯛꯄꯗ ꯂꯥꯏꯑꯣꯛꯅꯔꯒ ꯁꯤꯕꯅꯤ ꯍꯥꯏꯗꯅ ꯃꯗꯨ ꯑꯔꯥꯟꯕꯅꯤ꯫ ꯑꯉꯥꯡ ꯑꯗꯨ ꯀꯥꯔꯣꯡ ꯃꯥꯏꯕ ꯑꯗꯨꯅ ꯂꯝꯕꯦꯟꯗ ꯂꯥꯏ ꯊꯥꯗꯣꯛꯏꯉꯩ ꯑꯉꯥꯡꯗꯨꯅ ꯑꯣꯛꯅꯔꯨꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏ꯫ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯃꯁꯤ ꯋꯥꯐꯝꯁꯤ ꯈꯪꯉꯕꯖꯥꯠꯅꯤ꯫ ꯃꯗꯨꯗ ꯑꯁꯤꯕꯇꯅ ꯃꯥꯡꯖꯩ ꯍꯥꯏꯗꯨꯅꯤ꯫ ꯃꯈꯣꯏꯁꯨ ꯋꯥꯐꯝ ꯑꯁꯤ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯋꯥ ꯂꯥꯎꯔꯒ ꯐꯖꯕ ꯋꯥꯁꯨ ꯅꯠꯇꯕꯅꯤ나 ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯁꯜꯂꯕ ꯃꯥꯜꯂꯤ꯫ ꯐꯣꯡꯅ ꯃꯥꯏꯕ ꯑꯗꯨ ꯄꯜꯂꯨꯔꯕꯁꯨ ꯈꯨꯗꯣꯡꯊꯤꯕ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯥꯗꯣꯔꯤꯕꯅꯤꯗꯣ꯫ ꯑꯗꯨꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯁꯟꯕ ꯑꯣꯏꯔ ꯃꯥꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ, "ꯃꯗꯨꯒꯤ ꯃꯥꯏꯕ ꯑꯗꯨ ꯐꯅꯁꯨ ꯆꯍꯤ ꯌꯥꯝꯂꯝꯃꯅꯤ꯫ ꯃꯁꯥꯗ ꯅꯍꯥꯗꯧꯅ ꯇꯤꯛ ꯇꯤꯛ ꯂꯥꯎꯔꯒ ꯑꯗꯨꯝ ꯂꯩꯅꯦ꯫ ꯑꯩꯈꯣꯏ ꯄꯥꯕ ꯍꯣꯏꯗꯒꯤꯁꯨ ꯆꯍꯤꯗꯤ ꯃꯥꯏꯕ ꯑꯗꯨꯅ ꯐꯅꯗꯤ ꯌꯥꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄꯥꯕ ꯍꯣꯏꯗꯤ ꯉꯟꯇꯥꯅ ꯍꯦꯛ ꯆꯠꯈ꯭ꯔꯦ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯗꯨꯒꯤ ꯑꯍꯜ ꯑꯗꯨ ꯄꯥꯛ ꯁꯤꯒꯗꯕ ꯃꯥꯟꯗꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯌꯥꯝꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯌꯥꯔꯦ ꯇꯣꯛꯑꯣ, ꯃꯗꯨꯒꯤ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯒꯨꯝꯁꯤ꯫ ꯑꯃꯨꯛ ꯂꯥꯛꯇꯅ ꯇꯧꯔꯝꯃꯒꯗꯤ ꯑꯩꯈꯣꯏ ꯅꯣꯏ ꯑꯐꯕ ꯑꯃꯠꯇ ꯑꯣꯏꯔꯔꯣꯏ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯔꯨꯞ ꯍꯧꯕꯒꯤ ꯑꯔꯦꯝꯕ ꯄꯩꯁꯥꯗꯨ ꯍꯟꯗꯛ ꯑꯃꯨꯛ ꯈꯔ ꯆꯥꯎꯅ ꯍꯧꯅꯕ ꯋꯥ ꯇꯥꯟꯅꯁꯤ꯫ ꯐꯔꯦ ꯑꯗꯣ ꯏꯟꯁꯥꯡꯗꯨ ꯃꯨꯜꯂꯕ ꯌꯦꯡꯉꯨ꯫ ꯃꯍꯤꯒ ꯌꯥꯝꯅ ꯅꯪꯁꯟꯕ ꯉꯥꯏꯔꯅꯨ, ꯆꯥꯛ ꯃꯨꯜꯂꯗꯤ ꯁꯠ ꯆꯥꯊꯣꯛꯍꯧꯔꯁꯤ꯫ ꯐꯅ ꯉꯟꯅꯗꯤ ꯊꯣꯡ ꯊꯥꯛꯄ ꯍꯧꯈꯤꯕꯅꯤ꯫ ꯇꯞꯅ ꯃꯝꯁꯜꯂꯛꯑꯦ꯫ ꯆꯥꯕ ꯊꯛꯄ ꯂꯣꯏꯕꯒ ꯄꯨꯡ ꯌꯧꯗꯣꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯁꯠ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯆꯥꯊꯣꯛꯅꯕ ꯇꯧꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯂꯪꯅꯔꯛꯈꯤ, "ꯌꯥꯔꯦ ꯉꯥꯟꯊꯣꯏ, ꯅꯣꯡ ꯐꯥꯗꯣꯛ ꯄꯨꯟꯕꯁꯤꯗ ꯌꯥꯝꯅ ꯊꯨꯖꯜꯂꯛꯀꯅꯨ꯫ ꯄꯩꯁꯥꯁꯨ ꯄꯥꯅꯈꯤꯒꯗꯕ ꯂꯩꯔꯤ꯫ ꯅꯪ ꯍꯟꯗꯛ ꯅꯨꯄꯤ ꯊꯤꯈꯤꯕꯗꯒꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦꯀꯣ" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯝꯃꯤ, "ꯍꯦꯔꯥ, ꯑꯗꯨꯏ ꯅꯠꯇꯦꯗ, ꯑꯩꯅ ꯌꯨꯝꯗ ꯍꯟꯈꯤꯒꯗꯕ ꯂꯝꯕꯦꯜ ꯑꯗꯨꯁꯨ ꯈꯣꯡꯅꯥꯡ ꯑꯔꯤꯕꯗꯨ ꯃꯗꯨ ꯂꯥꯜꯂꯒ ꯆꯠꯈꯤꯗꯣꯏꯅꯤ꯫ ꯑꯗꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯁꯨ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯍꯥꯏꯕꯁꯤ ꯅꯈꯣꯏꯁꯨ ꯈꯪꯉꯤꯗꯨꯅꯤ꯫ ꯑꯗꯨꯅ ꯁꯨꯝ ꯈꯔ ꯉꯟꯅ ꯂꯣꯏꯁꯤꯟꯁꯤ ꯍꯥꯏꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯑꯕꯨꯡ ꯀꯧꯕ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯃꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯉꯥꯟꯊꯣꯏ, ꯑꯩꯁꯨ ꯌꯥꯎꯔꯤꯁꯦ ꯂꯝꯕꯦꯟꯗꯣ ꯑꯩꯁꯨ ꯂꯥꯜꯂꯒ ꯆꯠꯇꯣꯔꯤꯕꯅꯤ꯫ ꯅꯪ ꯀꯔꯤꯃꯠꯇ ꯄꯥꯈꯠꯀꯅꯨ꯫ ꯏꯕꯥꯅꯤ ꯄꯨꯟꯅ ꯑꯗꯨꯝ ꯆꯠꯃꯤꯟꯅꯈ꯭ꯔꯁꯨ ꯌꯥꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯁꯦ ꯃꯔꯥꯡ ꯋꯥ ꯂꯥꯡꯗꯨꯅ ꯃꯝꯁꯤꯜꯂꯛꯄꯒꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯛ ꯏꯟꯁꯥꯡ ꯊꯤꯗꯣꯛꯇꯨꯅ ꯑꯩꯈꯣꯏ 6ꯁꯦ ꯋꯥ ꯂꯥꯡꯕ ꯅꯣꯛꯄ ꯇꯧꯗꯨꯅ ꯆꯥꯛꯇꯨ ꯆꯥꯔꯝꯃꯤ꯫ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯍꯦꯛ ꯇꯣꯛꯄꯒ ꯉꯥꯏꯍꯥꯛ ꯐꯝꯃꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ
Aiga lambin puliba imanaba asiga aiga mayamda satlage hairamduna ibanisi hatu yumda hala'ami. Alakpagi lambiel asida so khoi lekaidagi imanaba khara amasu thengnarami. Makoidi yu ngaure duna khoida ngahak amuk nisa khaiduna lambiel asida ngahak amuk pulammi. Aiga langminariba imanaba adudadi aina mangonda sumna hairami. Laudai tau thengi ibani halamasi makhoi ngahak leijahokisanu hairami. Hojiki imanaba asina amu sumna hairakhi. Nganthoi puna dum samina khrasi kaino makhoi su yaurabanina karisu tauraroi. Ibani khak satwai saru akhoi mayam wa langduna satpana phatro nang suba mi punba se ipam pamdraba karino mataure hairakhi. Miko baduda isu wakhalama khalami. Ais masida yararoi marai tanaraga tuani. Mai baduna khungna makhong aduda magi lai thadokpa matam su sapjare. Maduda khoina ongna thengnaba taururabadi afaba mata oiraroi. Aduna aidi awangi labuk asi phawraga sakhrage. Makhoi su makhoi thokpa laksaura sani khalami. Madudagi aina makhoi atei sing aduda sumna hairammi. Itaw mayam na khoi ngahak lehauko. Aidi thengi yumda soigi nupido masangam haude. Aduna ai khara thore. Ai salamage hairamaga isa prap awang thangbada leiba labuk adomda. Hatu yum yongna bala ammi. Makhoi soigi maramda kai na wa khara ngangnarga lehaubani. Madu aidi karimata khandre. Khudong thiba tagadabagi mahut yum yahobana phare haidana. Labuk phawrga yum lomda hala ammi. Hong khut ka sele khong ngakta ise hatu yum yongnaba lakpaduda uchina chinai se yum di yaurakhi. Yum hek yaurpaga ise sumangdagi ising khara lauraga khut khong che samthuami. Aigi nupi so ai halakpa makhon tabadagi masu mapanda thorakhi. Aduga aingonda sumna hairei. Kaino maruki saksana basaluni sakraga. Nakhong na khut le khong ngakta paaga hale isibo. Karai da saluraga hale ino hairakhi. Ai sungai hakti wa mata khumde. Tumina khongkod adu ising asingba samthuami. Madu loiraba matung imungda sange hek tawrakpada sagaigi akhoi kaka ama lei yusu yamna thai. Hojiki kaka se aigi yumga thangnana su leibani. Kaka du yu ngauraga thungandagi sangapa makhola maina tarammi. Aisu imungda sange tawrambadu tung haipethang leithuaga. Hojiki kaka du da sumna hairammi. Yare da yudu kama hele thakpa. Ngasidi ngana yumda sangaga tumuro. Amuk thoranu hairamaga ise imungda sangakhi. Aigi nupida soina sumna hairammi. Ngasai halakpada imanaba karan taba khara thengnadana. Lambe nang hek pullaga leitharure. Ado ngasidi kuina makhoiga daida delena bayaba numit natte. Ngasi se sagun se numitni. Nangsu khangi duni maiba dugi lai heke khwerangwadaba numisi. Ngasi haiba numisini. Khongnang makhong aduda. Maduda idi makhoiga dire lakminarurabadi. Akhoi puna khudong thiba nangdrabasu. Dasa sonba ama ni di hekta wafamda tadurini. Maduna isi kuina leithaba yararoi khalakpadagi. Nang haksang amogde haijan naramaga labuklomdagi. Aisi phawraga laabani hairammi. Aigi wafam aduda aigi nupidi noktorakhi. Magi matawduda aina musumna hairammi. Nokkanuni aina hairisa phagi natte. Lai tintingke lekhetpa misini thuna hekta lagwalisi. Paredo isu sak taptana sasallaga. Labuklomdagi hatu lakpaduda. Isase wabana yadre. Haksang naga khara saubaga. Ay tumurage hairamduna ise phamungda tumba sangakhi. Khwaidagi ngaglibadi ise mangda kaya toina mangaknaba haibasi thokande. Adubu numitudi aigi mang asida. Khongnang makhong aduda mamangda ina puluriba. Imanabasing adu kaptuna. Aibu lau haidana khongnang makhong aduda leptuna aibu kaurakhi. Aisu makoina kaurakpaduda kaidawrage itaw mayam haidana. Sum changsangge tawbada tungdagi aigi nupinadi. Dada sangsan kinu makoidi asiba ngaktani haidana. Aibu sangkidana ba aigi nupina khamammi. Matawadum na mga sida isi urabani na ahing aduda. Aije hikik jingduna kapakhi. Aina mangak naribado aigi nupidi tadrabazani. Madude ima babana tabadagi. Akwai kada sangaktuna isi mangak nare haidana. Aise tumba hugdok pirakhi. Makoy na tumba hugdorokpaduda isu mikap thorami. Mikap ek thorokpaga akwai kada babay masu lepagalayrammi. Ona babana aigi nupida sumna hairammi. Kaino mabung ngasi karay da saluke. Ngasay halakiba makondi tahawi hairammi. Maduda aigi nupina mo sumna kummi. Badi saksana rui haibani. Aduda khongnang ariba adu lalaga lapudu nungaitre haidana. Matomda labuk samjalaga laesu hai. Mamanaba kharasu yu ngawruga leirambatuda lakpani hai. Asumna aigi nupina babada hairammi. Babana mo sumna kummi. Ihe adugi nidana. Numidang sida labuk lamang phawrga lakpaduda tawrini.
ꯃꯁꯥꯁꯦ ꯃꯩ ꯈꯔ ꯑꯣꯛꯊꯣꯛꯄꯤꯌꯨ ꯑꯗꯨ ꯉꯁꯤꯗꯒꯤ ꯅꯕꯥꯅꯤꯃꯛ ꯈꯪꯖꯜꯂꯨ ꯑꯊꯦꯡꯕꯗ ꯂꯝꯍꯥꯡ ꯇꯨꯃꯥꯡ ꯐꯥꯎꯔꯒ ꯂꯥꯛꯑꯕꯗꯤ ꯌꯨꯝ ꯍꯦꯛ ꯌꯧꯔꯒ ꯃꯩ ꯑꯣꯛꯊꯣꯛꯄ ꯀꯥꯎꯒꯅꯨ ꯍꯥꯏꯗꯅ ꯕꯕꯥꯅ ꯏꯕꯥꯅꯤꯗ ꯍꯥꯏꯕꯤꯔꯝꯃꯤ ꯑꯩꯅ ꯑꯃꯨꯛ ꯍꯣꯏ ꯕꯕꯥ ꯍꯌꯦꯡꯈꯩꯗꯤ ꯑꯣꯛꯊꯣꯛꯑꯒꯦ ꯑꯗꯣ ꯅꯈꯣꯏꯁꯨ ꯇꯨꯝꯃꯨꯔꯣ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯕꯕꯥ ꯏꯃꯥꯁꯨ ꯑꯃꯨꯛ ꯇꯨꯝꯕ ꯆꯪꯈꯤ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯑꯩꯉꯣꯟꯗ ꯗꯗꯥ ꯃꯪꯗ ꯀꯩ ꯎꯔꯤꯅꯣ ꯍꯪꯉꯛꯈꯤ ꯃꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯈꯪꯗꯦꯅꯦ ꯆꯥꯛ ꯆꯥꯅꯔꯨꯕ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯃꯗꯨ ꯑꯩꯒꯤ ꯃꯪꯗ ꯂꯣꯏꯅ ꯎꯏ ꯑꯗꯨꯁꯨ ꯃꯑꯣꯡ ꯑꯃꯗꯅꯤ ꯑꯩꯅ ꯎꯔꯤꯕꯁꯤ ꯌꯥꯔꯦꯁꯦ ꯃꯪꯒꯤ ꯋꯥꯁꯤ ꯅꯨꯃꯤꯗꯥꯡꯗ ꯁꯥꯟꯅꯔꯒꯨꯝꯁꯤ ꯅꯪꯁꯨ ꯇꯨꯝꯖꯔꯣ ꯑꯩꯁꯨ ꯇꯨꯝꯃꯒꯦ ꯍꯥꯏꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯁꯦ ꯑꯍꯤꯡ ꯑꯗꯨꯗ ꯇꯨꯝꯕ ꯌꯥꯗꯕꯗꯒꯤ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯇꯧꯔꯝꯃꯤ ꯑꯣꯟꯊꯣꯛꯄ ꯃꯪꯅꯤꯗ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯃꯈꯣꯏꯅ ꯂꯩꯍꯧꯔꯤꯕꯗꯨꯕꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯣꯝꯗ ꯑꯗꯨꯝ ꯐꯥꯎꯔꯒ ꯆꯠꯂꯕꯖꯥꯔ ꯈꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯑꯩꯁꯦ ꯇꯨꯝꯕ ꯍꯧꯒꯠꯇꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔꯁꯨ ꯅꯣꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨꯗ ꯉꯔꯥꯡ ꯆꯥꯛ ꯆꯥꯅꯔꯨꯕꯗ ꯌꯥꯎꯕ ꯏꯃꯥꯟꯅꯕ ꯑꯃ ꯑꯩꯒꯤ ꯅꯥꯛꯇ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯈꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯉꯥꯟꯊꯣꯏ ꯑꯕꯨꯡꯗꯣ ꯉꯁꯤ ꯇꯨꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇ꯭ꯔꯦ ꯍꯥꯏ ꯑꯗꯣ ꯅꯪ ꯄꯥꯎ ꯇꯥꯗ꯭ꯔꯤꯕꯣ ꯉꯔꯥꯡ ꯅꯕꯥꯅꯤ ꯅꯠꯇ꯭ꯔꯣ ꯍꯟꯃꯤꯟꯅꯈꯤꯕꯗꯣ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨꯗꯩꯗꯤ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃ ꯄꯣꯛꯈꯤ ꯑꯗꯨꯒ ꯇꯝꯃꯛꯏꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯑꯩꯅꯁꯨ ꯏꯃꯥꯟꯅꯕꯗꯨꯗ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯚꯥꯏ ꯃꯗꯨꯕꯨ ꯑꯁꯦꯡꯕꯔꯅꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯣꯏ ꯉꯔꯥꯡꯗꯣ ꯑꯩ ꯃꯥꯒ ꯆꯥꯛ ꯆꯥꯅꯐꯝ ꯑꯗꯨꯗꯒꯤꯗꯤ ꯃꯇꯦꯛ ꯑꯃꯗꯤ ꯍꯜꯂꯛꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯂꯝꯕꯦꯟꯅ ꯁꯅꯥꯇꯣꯝꯕ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯑꯃꯨꯛ ꯊꯦꯡꯅꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕꯗ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯄꯟꯊꯔꯨꯔꯦ ꯃꯈꯣꯏꯁꯨ ꯍꯤꯗꯥꯛ ꯊꯛꯆꯜꯂꯛꯄ ꯃꯥꯜꯂꯤ ꯃꯗꯨꯗ ꯏꯕꯥꯅꯤꯗ ꯋꯥꯔꯤ ꯁꯨꯝ ꯃꯈꯥ ꯆꯠꯊꯔꯒ ꯂꯩꯔꯦ ꯑꯩꯁꯨ ꯄꯨꯡꯒ ꯊꯦꯡꯖꯜꯂꯛꯄꯗꯨꯗ ꯑꯕꯨꯡꯗ ꯌꯨꯝꯗ ꯆꯠꯂꯁꯤ ꯃꯈꯣꯏ ꯂꯩꯖꯍꯧꯔꯁꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯑꯕꯨꯡꯗꯤ ꯃꯈꯣꯏꯒ ꯍꯟꯃꯤꯟꯅꯈ꯭ꯔꯁꯤ ꯍꯥꯏꯗꯅ ꯑꯩꯅ ꯆꯠꯂꯁꯤ ꯍꯥꯏꯕꯗꯨ ꯌꯥꯗ꯭ꯔꯦ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯂꯧꯕꯨꯛ ꯁꯝꯃꯒ ꯏꯇꯣꯝꯗ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯄꯅꯤ ꯃꯈꯣꯏꯗꯤ ꯑꯗꯨꯝ ꯂꯩꯍꯧꯔꯕꯅꯤ ꯍꯥꯏꯔꯝꯃꯤ ꯏꯃꯥꯟꯅꯕꯗꯨꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯃꯈꯣꯏ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯃꯥꯏꯕꯗꯨ ꯊꯦꯡꯅꯔꯨꯔꯕꯖꯥꯔꯥ ꯑꯗꯨꯒ ꯃꯥ ꯃꯇꯣꯝꯗꯁꯨ ꯅꯠꯇꯦ ꯍꯥꯏꯕꯗꯥꯏ ꯁꯅꯥꯇꯣꯝꯕ ꯍꯣꯏꯒꯤ ꯀꯥꯡꯕꯨꯒ ꯂꯩꯍꯧꯏ ꯍꯥꯏꯔꯕꯅꯤꯅ ꯃꯈꯣꯏꯁꯦ ꯊꯦꯡꯅ ꯃꯐꯝ ꯑꯗꯣꯝꯗꯒꯤ ꯍꯜꯂꯛꯑꯝꯃꯅꯤ ꯑꯗꯣ ꯉꯥꯟꯊꯣꯏ ꯂꯣꯏꯁꯜꯂꯣ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯨꯁꯤ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯚꯥꯏ ꯅꯪ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ ꯑꯩ ꯈꯪꯒ꯭ꯔꯥꯎ ꯑꯃꯠꯇ ꯁꯦꯠꯆꯜꯂꯛꯈꯤꯒꯦ ꯀꯨꯏꯔꯣꯏ ꯍꯥꯏꯔꯝꯗꯨꯅ ꯑꯩꯁꯦ ꯍꯥꯊꯨ ꯍꯥꯊꯨ ꯏꯃꯨꯡꯗ ꯆꯪꯉꯒ ꯈꯣꯡꯒ꯭ꯔꯥꯎ ꯑꯃ ꯍꯣꯡꯇꯣꯛꯑꯒ ꯏꯃꯥꯟꯅꯕꯗꯨꯒ ꯑꯩꯒꯁꯤ ꯏꯃꯥꯟꯅꯕ ꯑꯕꯨꯡ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯏꯃꯥꯟꯅꯕ ꯑꯗꯨꯗꯤ ꯇꯨꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯁꯤꯔꯒ ꯂꯩꯔꯝꯃꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯔꯤꯅꯣ ꯉꯁꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯕꯣ ꯑꯩꯒꯤ ꯃꯪ ꯑꯗꯨꯗ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯒ ꯑꯣꯟꯊꯣꯛꯄꯅꯤꯗ ꯅꯤꯡꯉꯝꯃꯤ ꯃꯗꯨꯗꯒꯤ ꯏꯃꯥꯟꯅꯕꯗꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗꯨ ꯌꯥꯎꯔꯝꯃꯒ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯅꯨꯡꯉꯥꯏꯇ ꯌꯨꯝꯗ ꯍꯜꯂꯛꯅꯔꯝꯃꯤ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯩꯒꯤ ꯅꯨꯄꯤꯗꯁꯨ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯗꯤ ꯑꯩꯅ ꯉꯔꯥꯡ ꯂꯧꯕꯨꯛ ꯁꯝꯃꯒ ꯂꯥꯛꯄꯗꯨꯗ ꯅꯣꯛꯈꯤꯕꯗꯥꯏ ꯑꯗꯨ ꯌꯦꯡꯉꯨ ꯉꯁꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯥꯏꯕ ꯑꯁꯤ ꯂꯩꯔꯤ ꯐꯥꯎꯗꯤ ꯏꯁꯥꯗ ꯈꯔ ꯆꯦꯛꯁꯤꯟꯕ ꯑꯃ ꯃꯊꯧ ꯇꯥꯔꯕꯅꯤ ꯉꯔꯥꯡ ꯑꯩꯒꯤ ꯃꯪ ꯑꯗꯨꯗ ꯎꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯒ ꯇꯥꯏꯕꯪꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯁꯤꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯧꯖꯤꯛꯀꯤ ꯈꯣꯡꯅꯥꯡ ꯄꯥꯟꯕꯤ ꯃꯈꯣꯡ ꯑꯁꯤꯗ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯥꯏꯕꯗꯨꯅ ꯑꯀꯟꯕ ꯂꯥꯏ ꯈꯨꯔꯝꯁꯟꯗꯨꯅ ꯁꯣꯏ ꯉꯥꯝꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯊꯦꯡꯅꯕ ꯑꯣꯛꯅꯕ ꯇꯧꯔꯨꯕ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤ ꯊꯋꯥꯏ ꯃꯥꯡꯕ ꯃꯁꯤꯡ ꯌꯥꯝꯅꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯏꯁꯣꯔꯒꯤ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯕ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯈꯤ ꯈꯨꯟꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯑꯍꯧꯕ ꯅꯨꯃꯤꯠꯇꯨꯗꯁꯨ ꯃꯥꯏꯕꯤꯅ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯇꯨꯔꯦꯟꯗ ꯀꯨꯝꯒꯅꯨ ꯇꯨꯔꯦꯟꯗ ꯂꯥꯏ ꯑꯐꯠꯇꯕ ꯁꯛꯇꯥꯔꯒ ꯂꯩꯔꯦ ꯈꯨꯜ ꯑꯁꯤꯒꯤ ꯑꯣꯏꯅ ꯅꯨꯄꯥ ꯃꯔꯤꯗꯁꯨ ꯈꯔ ꯁꯣꯛꯏ ꯑꯗꯨꯅ ꯊꯣꯡꯒꯥꯟꯗ ꯆꯦꯡ ꯂꯩ ꯈꯔ ꯂꯩ ꯃꯆꯨ ꯈꯔ ꯑꯗꯨꯒ ꯂꯩꯕꯥꯛꯅ ꯁꯥꯕ ꯁꯥꯒꯤ ꯃꯨꯔꯇꯤ ꯑꯃꯒ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯀꯠꯊꯣꯛꯎ ꯍꯥꯏꯔꯛꯈꯤ ꯂꯥꯏ ꯍꯔꯥꯎꯕ ꯍꯨꯝꯅꯤ ꯆꯟꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤ ꯄꯨꯔꯒ ꯂꯥꯏꯕꯨꯡꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄꯗ ꯁꯅꯥꯇꯣꯝꯕ ꯍꯥꯏꯔꯤꯕ ꯏꯃꯥꯟꯅꯕꯁꯤ ꯑꯩꯅ ꯊꯦꯡꯅꯔꯝꯃꯤ ꯃꯥꯁꯨ ꯑꯩ ꯎꯕꯗꯨꯗ ꯉꯥꯟꯊꯣꯏ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯑꯝꯃꯤꯔꯣ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯈꯤ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯋꯥꯔꯤ ꯑꯃ ꯑꯩꯅ ꯍꯧꯗꯣꯛꯑꯝꯃꯤ ꯁꯅꯥꯇꯣꯝꯕ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃꯗ ꯍꯪꯒꯦ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕ ꯑꯁꯤꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ ꯉꯥꯟꯊꯣꯏ ꯑꯩ ꯈꯪꯉꯤ ꯅꯪꯅ ꯍꯪꯉꯛꯀꯗꯕ ꯋꯥꯐꯝ ꯑꯗꯨ ꯏꯇꯥꯎ ꯑꯕꯨꯡꯒꯤ ꯃꯔꯝꯗ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯑꯃꯨꯛ ꯍꯣꯏ ꯚꯥꯏ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯍꯥꯟꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯅ ꯅꯈꯣꯏ ꯁꯥꯎꯒꯅꯨ ꯑꯗꯣ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯨ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯪꯉꯝꯃꯤ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯃꯨꯛ ꯅꯪꯅ ꯍꯥꯟꯅ ꯆꯠꯈꯤꯕꯗꯨ ꯃꯗꯨ ꯌꯥꯝꯅ ꯐꯔꯕꯅꯤ ꯉꯥꯟꯊꯣꯏ ꯅꯪ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯊꯔꯝꯃꯤ ꯑꯕꯨꯡꯗꯤ ꯆꯠꯅꯤꯡꯉꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯁꯨ ꯈꯪꯂꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯌꯨ ꯈꯔ ꯊꯛꯆꯜꯂꯨꯕꯗꯒꯤ ꯅꯨꯃꯤꯠꯇꯨ ꯑꯩꯈꯣꯏꯁꯨ ꯑꯁꯣꯏꯕ ꯈꯔ ꯇꯧꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏꯁꯨ ꯅꯪꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯂꯕ ꯃꯇꯨꯡ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯍꯧꯅꯔꯒ ꯂꯥꯛꯄꯗ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨ ꯌꯧꯁꯤꯜꯂꯛꯑꯝꯃꯤ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ
ꯃꯐꯝ ꯑꯁꯤꯗꯗꯤ ꯑꯩ ꯃꯃꯤꯡꯗꯤ ꯄꯜꯂꯔꯣꯏ꯫ ꯑꯍꯜ ꯑꯗꯨ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯥ ꯊꯦꯡꯅꯕꯗꯒꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯅꯗꯦ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯨ ꯆꯞ ꯆꯞ ꯂꯦꯝꯅꯗꯨꯅ ꯇꯨꯃꯤꯟꯅ ꯃꯐꯝ ꯑꯗꯨ ꯂꯥꯟꯊꯣꯔꯛꯈꯤ꯫ ꯑꯍꯜ ꯑꯗꯨꯁꯨ ꯑꯩꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯕꯨꯡꯅꯁꯨ ꯈꯔ ꯂꯥꯞꯇꯛꯅ ꯇꯨꯡ ꯑꯣꯟꯗꯨꯅ ꯌꯦꯡꯉꯨꯕꯗ ꯑꯍꯜ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯑꯗꯨꯃꯛ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯃꯥ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯌꯨꯝꯗ ꯍꯜꯂꯛꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯎꯄꯥꯛꯀꯤ ꯊꯣꯡ ꯑꯁꯤꯗꯒꯤ ꯑꯕꯨꯡꯒ ꯑꯩꯈꯣꯏꯁꯤ ꯀꯥꯏꯅꯔꯁꯤ ꯍꯥꯏꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯤ ꯌꯨꯝꯗ ꯍꯟꯅꯔꯒ ꯍꯦꯛ ꯇꯧꯔꯛꯄꯗ ꯑꯕꯨꯡꯒꯤ ꯃꯃꯤꯡꯁꯤ ꯅꯨꯄꯤ ꯑꯃꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯣꯝꯗꯒꯤ ꯂꯥꯞꯇꯛꯅ ꯀꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯄꯨꯡꯉꯛ ꯉꯛꯅꯔꯝꯃꯤ꯫ ꯑꯩꯈꯣꯏꯅꯁꯨ ꯑꯕꯨꯡꯗ "ꯑꯕꯨꯡ ꯈꯨꯝꯃꯨꯔꯅꯨ, ꯅꯪ ꯆꯠꯈ꯭ꯔꯣ ꯊꯣꯡ ꯑꯁꯤ ꯂꯥꯟꯊꯣꯛꯑꯒ." ꯑꯩꯈꯣꯏꯁꯨ ꯅꯪ ꯆꯠꯈꯤꯕꯗꯨ ꯉꯥꯏꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯦꯞꯄꯒ ꯌꯦꯡꯉꯛꯈꯤ, ꯌꯨꯝ ꯌꯧꯅꯕ ꯅꯪ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯗꯅ ꯑꯕꯨꯡꯁꯨ ꯊꯣꯡ ꯑꯗꯨ ꯂꯥꯟꯊꯣꯛꯑꯒ ꯃꯌꯨꯝꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯉꯥꯜꯂꯒꯗꯤ ꯑꯕꯨꯡ ꯂꯩꯇ꯭ꯔꯦ ꯄꯥꯎ ꯂꯥꯛꯏ꯫ ꯃꯁꯤꯅꯤ ꯚꯥꯏ ꯅꯨꯃꯤꯠꯇꯨꯒꯤ ꯋꯥꯔꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯁꯣꯝ ꯑꯗꯨꯗꯤ ꯅꯨꯃꯤꯠꯇꯨ ꯅꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯊꯦꯡꯗꯤ ꯊꯦꯡꯅꯔꯕꯖꯥꯠꯅꯤꯗꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯂꯥꯏ ꯈꯨꯔꯝꯕ ꯂꯣꯏꯕꯒ ꯊꯣꯔꯛꯈꯤ꯫ ꯑꯩꯁꯨ ꯃꯥ ꯊꯣꯔꯛꯄ ꯎꯕꯗꯨꯗ "ꯁꯅꯥꯇꯣꯝꯕ ꯑꯩ ꯆꯠꯂꯒꯦ, ꯃꯥꯁꯨ ꯊꯣꯔꯛꯑꯦ, ꯃꯊꯪ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ" ꯍꯥꯏꯔꯝꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯒ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯃꯤꯟꯅꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯀꯌꯥꯁꯦ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯆꯍꯤ ꯑꯃꯃꯨꯛ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃꯗꯤ ꯍꯧꯖꯤꯛꯀꯤ ꯃꯥꯏꯕ ꯑꯁꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯅꯔꯛꯈꯤ꯫ ꯃꯥꯏꯕꯗꯨ ꯂꯩꯇ꯭ꯔꯦ ꯄꯥꯎ ꯇꯥꯕꯗ ꯑꯩꯗꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯏꯁꯥꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯕ ꯄꯣꯛꯑꯝꯃꯤ꯫ ꯃꯁꯤ ꯑꯩ ꯏꯇꯣꯝꯗꯁꯨ ꯑꯣꯏꯔꯝꯒꯅꯤ ꯊꯥꯖꯗꯦ꯫ ꯈꯨꯟꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯨ ꯑꯩꯅ ꯍꯔꯥꯎꯔꯤꯕ ꯁꯨꯃꯥꯏꯅ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯍꯔꯥꯎꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯇꯁꯦꯡꯅ ꯑꯩꯗꯤ ꯅꯨꯃꯤꯠꯇꯨ ꯄꯣꯂꯣꯏꯕ ꯐꯥꯎ ꯌꯥꯎꯕ ꯆꯠꯂꯔꯣꯏꯒꯦ ꯈꯜꯂꯕꯅꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ꯫ ꯑꯗꯨꯕꯨ ꯑꯍꯟꯁꯤꯡꯅ ꯌꯨꯝꯒꯤ ꯑꯣꯏꯅ ꯃꯤ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯕꯗꯤ "ꯐꯖꯔꯔꯣꯏ ꯏꯕꯨꯡꯉꯣ, ꯅꯪ ꯉꯥꯏꯍꯥꯛ ꯌꯥꯎꯕꯤꯔꯨꯁꯨ" ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯇꯟꯅ ꯇꯟꯅ ꯄꯣꯂꯣꯏꯕꯗꯨ ꯌꯥꯎꯕ ꯆꯠꯂꯝꯃꯤ꯫ ꯃꯤꯁꯨ ꯀꯌꯥ ꯐꯠꯇꯕꯅꯤꯅ ꯃꯥꯏꯕꯗꯨ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯄꯣꯂꯣꯏꯕ ꯍꯧꯔꯒ ꯍꯦꯛ ꯇꯧꯔꯛꯄꯗ ꯅꯣꯡꯁꯨ ꯉꯥꯏꯍꯥꯛ ꯃꯇꯠ ꯑꯃ ꯆꯨꯍꯧꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯉꯥꯏꯍꯥꯛ ꯀꯟꯅ ꯆꯨꯔꯝꯃꯒ ꯍꯥꯡꯈꯤ꯫ ꯅꯣꯡ ꯍꯥꯡꯕ ꯉꯥꯏꯕꯗꯗꯤ ꯃꯝꯁꯨ ꯃꯝꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯌꯥꯝꯁꯦ ꯍꯥꯊꯨ ꯍꯥꯊꯨ ꯃꯥꯏꯕꯗꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯃꯥꯏꯕꯗꯨ ꯃꯤꯁꯨ ꯀꯌా ꯐꯔꯝꯗꯕꯅꯤꯅ ꯄꯣꯂꯣꯏꯕꯗꯨ ꯃꯤꯁꯨ ꯀꯌꯥ ꯌꯥꯝꯗꯦ꯫ ꯌꯥꯝꯗ꯭ꯔꯤꯕ ꯃꯊꯛ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯌꯥꯎꯅꯔꯝꯃꯒ ꯑꯅꯝꯕꯅ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯍꯟꯅꯈꯤ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯌꯥꯎꯔꯝꯃꯒ ꯍꯟꯈ꯭ꯔꯒꯦ ꯈꯜꯂꯤꯉꯩ ꯀꯥꯔꯟ ꯈꯔ ꯇꯥꯕ ꯑꯍꯜ ꯑꯃ ꯊꯦꯡꯅꯗꯅ "ꯃꯥꯒ ꯄꯨꯟꯅ ꯍꯩꯃꯤꯟꯅꯈ꯭ꯔꯁꯤ, ꯂꯣꯏꯕ ꯐꯥꯎ ꯌꯥꯎꯃꯤꯟꯅꯔꯁꯤ, ꯃꯤꯁꯨ ꯌꯥꯝꯗ꯭ꯔꯦ" ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯄꯣꯂꯣꯏꯕꯗꯨ ꯂꯣꯏꯕ ꯐꯥꯎ ꯌꯥꯎꯕ ꯇꯥꯔꯝꯃꯤ꯫ ꯄꯣꯂꯣꯏꯕ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯇꯝ ꯑꯗꯨꯗ ꯇꯨꯔꯦꯟ ꯃꯄꯥꯟꯁꯤꯗ ꯁꯤꯔꯤꯕ ꯃꯥꯏꯕꯁꯤ ꯇꯞꯅ ꯇꯞꯅ ꯆꯠꯈꯤꯕ ꯑꯃ ꯑꯩꯅ ꯃꯃꯤ ꯁꯥꯃꯤ ꯎꯔꯛꯈꯤ꯫ ꯃꯗꯨ ꯎꯔꯛꯄꯗ ꯑꯩꯁꯨ ꯄꯨꯡꯉꯛ ꯉꯛꯑꯝꯃꯤ꯫ ꯋꯥꯈꯟꯗꯁꯨ ꯀꯔꯤꯅꯣ ꯑꯁꯤꯕꯨ ꯁꯤꯔꯤꯕ ꯃꯥꯏꯕꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯑꯇꯣꯞꯄ ꯑꯍꯟꯁꯤꯡ ꯑꯣꯏꯔꯤꯕꯖꯥꯔꯥ? ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯀꯔꯤꯅꯣꯃꯗꯤ ꯊꯣꯛꯀꯗꯕ ꯃꯥꯜꯂꯤ ꯈꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯄꯣꯂꯣꯏꯕ ꯂꯣꯏꯕꯒ ꯃꯤꯑꯣꯏ ꯈꯔꯗꯤ ꯇꯨꯔꯦꯟꯗ ꯂꯨꯞꯄꯨꯅꯕ ꯀꯨꯝꯈꯤ꯫ ꯑꯩꯈꯣꯏ ꯈꯔ ꯑꯃꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯏꯕꯗꯨ ꯂꯣꯏꯁꯤꯟ ꯇꯥꯁꯟꯕ ꯇꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯣꯂꯣꯏꯕ ꯂꯣꯏꯔꯦ ꯍꯥꯏꯔꯀꯥꯟ ꯑꯩꯈꯣꯏꯅ ꯇꯨꯔꯦꯟ ꯑꯗꯥꯏꯗ ꯑꯃꯨꯛ ꯏꯔꯨꯞꯄꯨꯅꯕ ꯂꯥꯛꯄꯗ ꯉꯁꯥꯏ ꯃꯃꯥꯡꯗ ꯀꯨꯝꯈꯤꯕ ꯑꯍꯟꯁꯤꯡ ꯑꯗꯨ ꯏꯔꯨꯞꯄ ꯂꯣꯏꯔꯒ ꯇꯨꯔꯦꯟꯗꯒꯤ ꯀꯥꯈꯠꯈꯤꯕ ꯑꯃꯠꯇ ꯎꯅꯍꯧꯔꯝꯈꯤꯗꯦ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯈꯔꯗꯨꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ, "ꯀꯔꯤꯅꯣ ꯉꯁꯥꯏꯋꯥꯏ ꯇꯨꯔꯦꯟꯗ ꯀꯨꯝꯈꯤꯕ ꯀꯥꯡꯕꯨꯗꯨꯕꯨ ꯀꯥꯈꯠꯈꯤꯕꯁꯨ ꯑꯃꯠꯇ ꯎꯍꯧꯗꯦ, ꯅꯈꯣꯏ ꯎꯍꯧꯕ꯭ꯔꯣ?" ꯍꯥꯏꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯎꯍꯧꯏ ꯍꯥꯏꯅꯔꯛꯈꯤꯗꯦ꯫ ꯀꯣꯟꯅ ꯊꯪꯗꯗꯤ ꯑꯩꯈꯣꯏꯅ ꯎꯍꯧꯗꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯈꯣꯏ ꯃꯌꯨꯝ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯔꯝꯃꯅꯤ ꯅꯤꯡꯗꯨꯅ ꯑꯩꯈꯣꯏꯁꯨ ꯇꯨꯔꯦꯟ ꯑꯗꯨꯗ ꯀꯨꯝꯃꯒ ꯏꯔꯨꯞꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯩꯁꯨ ꯇꯨꯔꯦꯟ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯆꯨꯞ ꯂꯥꯎꯅ ꯏꯔꯨꯞꯄꯗꯨꯗ ꯑꯩꯒꯤ ꯈꯣꯡꯁꯤꯗ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯈꯨꯠꯁꯥ ꯑꯃꯅ ꯀꯟꯅ ꯆꯤꯡꯉꯛꯄꯗꯧꯅ ꯈꯣꯡ ꯑꯁꯤꯗ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ "ꯍꯥꯏꯁ, ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ? ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ" ꯈꯟꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯊꯛꯇ ꯀꯥꯔꯛꯇꯨꯅ ꯑꯍꯟ ꯈꯔꯒ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯕꯕꯥ ꯏꯃꯥꯅ ꯊꯣꯡꯒꯥꯟꯗ ꯉꯥꯏꯕꯤꯔꯝꯃꯤ꯫ ꯃꯥꯏꯕꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯎꯕꯅꯤꯅ ꯅꯤꯡꯊꯤꯖꯅ ꯏꯁꯥꯁꯦ ꯃꯩ ꯅꯨꯡ ꯑꯣꯛꯊꯣꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯤꯗ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤ ꯋꯥ ꯋꯥ ꯂꯥꯎꯅꯕ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯇꯨꯝꯕ ꯍꯧꯒꯠꯂꯒ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯃꯌꯥꯝꯗ ꯀꯩꯗꯧꯔꯒꯦ ꯍꯪꯉꯨꯕꯗ ꯃꯥꯏꯕꯗꯨ ꯄꯣꯂꯣꯏꯕ ꯌꯥꯎꯕ ꯆꯠꯈꯤꯕ ꯃꯤꯑꯣꯏ ꯈꯔ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯔꯛꯇ꯭ꯔꯦ ꯍꯥꯏꯅꯔꯛꯈꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯑꯩꯗꯤ ꯏꯁꯥꯗ ꯀꯤ ꯇꯨꯖꯨꯡꯕꯅ ꯄꯤꯛ ꯊꯟꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯈꯔ ꯋꯥ ꯑꯃ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯉꯔꯥꯡꯒꯤ ꯏꯔꯨꯞꯐꯝ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯗꯥꯏꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯤꯑꯣꯏ 5 ꯇꯨꯔꯦꯟ ꯑꯗꯨꯗ ꯇꯥꯎꯔꯒ ꯏꯁꯤꯡꯗꯨꯗ ꯇꯥꯔꯒ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯌꯥꯝꯁꯨ ꯄꯨꯡꯉꯛ ꯉꯛꯅꯔꯝꯃꯤ꯫ ꯃꯌꯥꯝꯅꯁꯨ ꯃꯈꯣꯏ 5ꯅ ꯀꯃꯥꯏꯅ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤꯅꯣ ꯍꯥꯏꯅꯔꯛꯄꯗ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇꯨꯗ ꯊꯦꯡꯅꯔꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯈꯔꯅ ꯃꯌꯥꯝꯗ ꯇꯝꯃꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯁꯤꯗ ꯑꯁꯤꯕ 5ꯗꯨꯒ ꯃꯥꯏꯕꯗꯨꯒꯤ ꯊꯋꯥꯏꯗꯨꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒ ꯂꯩꯕ ꯑꯃ ꯈꯨꯟꯖꯥꯁꯤꯡꯅ ꯎꯕ ꯍꯧꯔꯛꯈꯤ꯫
ꯃꯌꯥꯝꯁꯨ ꯀꯤꯗꯅ ꯇꯨꯔꯦꯟꯗ ꯑꯃꯠꯇ ꯀꯨꯝꯅꯔꯝꯗꯦ꯫ ꯀꯣꯟꯅꯗꯤ ꯑꯇꯣꯞꯄ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯑꯃ ꯇꯥꯟꯅꯔꯒ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯈꯤꯕꯗꯒꯤ ꯑꯁꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯊꯣꯝꯕꯗꯨ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯛꯈꯤ, ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯜ ꯑꯗꯨꯒꯤ ꯊꯋꯥꯏꯗꯨꯅ ꯊꯋꯥꯏ 5 ꯂꯧꯈꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯁꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯑꯊꯦꯡꯕꯗ ꯃꯤ ꯂꯥꯜꯂꯒ ꯆꯠꯄ ꯀꯤꯅꯔꯤ꯫ ꯃꯔꯛꯇ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯑꯍꯜ ꯑꯃ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯃꯃꯤ ꯁꯥꯃꯤ ꯂꯦꯞꯄꯒ ꯂꯩꯔꯝꯕ ꯊꯦꯡꯅꯩ ꯍꯥꯏꯅꯔꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫